JIRIBAM KHUNDARIBA MEITEI SHINGDA KUKI KHUTLAI PAIBA SHINGNA LANDARAKPADAGI LANJENNADUNA JIRIBAM KI RELIEF CAMP LEIRIBA MEITEI SHINGDA AGAMBA MATENG PANGLUNABAGI DAMAK Khwairamband Ima Keithel Joint Co-Ordinating Committee for Peace ki Ima Ngasi Imphal Thadokkhre Khwairamband Ima Keithel Joint Co-Ordinating Committee for Peace KIKJCCP ki Ima Singna JIRIBAM ki damak Imphal gi Birikendaz International Airport Thadokkhre mangoinana khongchat asegi matangda committee asegi ko convener L Mema amasong YEBI man hai tha asegi tarukta KUKI KHUTLAI PAIBA SHINGNA JIRIBAM da KHUNDARIBA MEITEI khulsingda attack chatharakpadagi awafam da taduna masagi maramda refugee amagum lanjennaduna leire lamdam tamna leinarabasu makhoigi damak ekhoi leiri haibadu utnabagi damak igi khongul liba oina hakchengnang chatuna makhoigi awat apa kharada mating pangnapagi pandamda tingbang khongchat ase chatpani committee asegi thongmi singna angamba senpham khaigat naduna tingbang khongchat ase chatpani khongchat asina Manipur da khundaminariba ekhoi masal amatini haiba saktam adu utpaga loinana ima leibak damak ekhoi punamakna chakmanaba khongpham amada leptuna lan ase thengnaminase Manipur ki ngam khai kanbada ekhoi punamak thaudang lominase loinana government of India nasu lan asina sokalapa miyam gi sentiment khangna thokliba lan ase yangshin biduna asoi aran sing ase sumthokna bona bi haina so phongdokna rakhe choi bangami ba kanano any person choi ba madi laide asoi ba singche correction tawraga sumthok piraga ngasi gi awana tariba milugi pirang piro neriba imai cha mayam se mase adagi macha kaina bagi mapuro ba kaina bagi magi nupi kaina bagi macha mayam su laide unamak mai makai thadokhiba mayam su laide suguma mayam se sigi sentiment du khallura kanda ai khoi su no bagi chara tanjabani adubu ai khoi kharana punjan jaraga Joint Co-Ordinating Committee of Peace na ai khoi punjan jaraga angam mangamba khara khaina jaraga imai bel leiriba wana taraba singduda ai khoi mateng khajik tang orasu yamna ngamjedrasu mama khoi iramdam masigi khoi iramdam ki potnina ai khoi khitang mateng pangu se aidana madugi wakhalon duda ai khoi na chasabani jungi tang tarukta nako terrorist singsina jiri da mu attack taroktana awana taraba lirik kemta masagi mayumda leiba ngamdana refugee ama wagin chelhandana chonghandana tawriba singse sigi damakta ima mayam se chasabani kai rabo thamoi singsina chasaba ngaktani amadi maramdi karigino akoina sasari se nungsi nabagi igi kungul liba sasabani atai gi nasade